Chahi tarani pansuba ngairi ba nupi macha amada mayam changduna ijat mangan bi khibagi wari ma oigadoini ngasigi wari se ada si ngasigi wari se koina akhi channel sida hapcharaga wari sidagi afabado longminaraga fatabadana hondokisi koina sumlaba wari si akhi channel da hapchaba madam da kana gumba matigi humda sokada amadi kana gumba matigi humda lana khanbagi wakalan da hapchaba telejade so kibalan ki beoraga so mayam na pegani adudi wari si matang sida haujarage 13 May 2015 Chahi tarani pansurabi nupi macha ama ayoki matamda magi school gi damakta tholaki nukti tawba adugumna hariba nupi sha asa yamna chawjai oza oining bagi apamba lei magi punsi kumai horakpada ngairi bani haiba yai chahi nauri inghalakpa matam adubu kaidawge haibabu numitu dadi nungdang tara fawda mahak mahimda halakidi magi emung manungna mahakpu koithi thiba horakpa matam dadi adugi matik thenglamki Maramdi, Chahi tarani panda ngari ba angang aduna oram liba pibam do aduki matik soi pau do sandorappa matamda Sri Lanka gi miyam pumba sauning ba ngakpa phauki adubu ena sauning ba ma waribadi mahakbu hatpada janari bam misak adubu kannaba honabada police officers politicians amadi sakti paiba miyoi kaya amasu generam ki habitare warisa Sivaloknath Vidyagini nabi machasina laikidaba matamda Manungda chenaba manunggi oiba wari kaya amasu mayamgi mamangda puthokpa ngamnamki Vidyasi 1996 November 25 ta Pungudu Tivu Island Sri Lanka da pokhibani hariba mafamsi mayamna ahanba taba oirambasu yai hariba jaga si Sri Lanka gi northern provision da laiba apikpa island amakhakni predominantly Tamil na ayamba lai Island PE haidana hairi sita sengna aduki matik pikpa ama oi mafam muda family khara khakta makhak lai isolate yamna oi Vidya gi family so makai family khara gi marakta ama oi Sri Lanka civil war gi matamda country pumbada violence chathanaba matamda magi imung su mayum dagi thoglakibani camp ta kaida leiba ta kibani angang waina mahakna adugum laba awaba adum mayakna ba horamki adubu 2010 da fibam khara fara aba matamda di makoi gi imung amuk khana mayumda hanjillaga laikibani adugi khara makai farak pasungam kibani Vidyasi icham cham jaba tabak ingkhangda magi pamjaba tabakta dedicate oijaba adum labana pi amakhangi magi mama Saraswati magi mayamba Nisanthan chahi kuni thoi suri aduga mache Nisantini na 24 suri Vidyabu mayamna sunungsi mahak magi advanced level gi study tarongki mahakna pambadi angang singbu takpi tambiba adubuni yamna lemba wani tabadasu adubu laibakna tamlambadi aman Maxi, makoy mafum aduda gyan taba angang amani haini. Mahakna school chatpa matamdasu matonda sumsi chatte. Miya maga adum loina raga chali. Adubu 13 November sidadi kariginu khangdi. Kamaina no haiba su khangawdi. Mahak matonda school gi damakta chatawki. Madugi khantha udaba mikup amaduna magi aroiba mikup su bihan gadawri bani. Wari sitarga mayamna su soidana khangan. Asuk tamthina nupi macha sida adusu chahi tarani pan khakta ngariba angang sida kamaina ohelamni no haidana soidana khangani. Ngasigi case sidi murder amakak ki wari khak natri criminals ki wari su yauri criminals amakak tang nate ko yauri se so makhoi criminals taret yauri nuba taret makhoi na loina plan sillaga tham khrabani loina sin balang ba pumba loiram ki late criminal adugi mingna Mahalingo Sasi Kumar kawi mahaksa Sois Kumar haraga su khangnai asunna ming tholibagi maramdi napase abort tagi lakpani Switzerland dagi adusu magi international contact amaga loina magi plan haraga video record tawraga international porn mafia da tha haibase magi thabak ni mani maya hariba miyoi sing sa kayamuk yamna laikha taraba kangbu nu haibabu makoi dadi miyoi amagi punsidi supna dagi product ama oina ubani madubu yolaga sel tan ba pamba ngaktani Suez Kumar galoina miyoi mari su lay Pupala Singam Jaikumar Ravi Haragasu kawi Pupala Singam Navakumar mahakna Sendil Haragasu khangnai Mahalingam Sandiran mahakna Swiss Kumar gi brother ni aduga amana Pelenadan Chandrakasan Sivadevasan Jaydaran Kokilan makoi loina local gi miyoi ni Vidyana lairiba mafam aduda laiba ngaktani kiba su fawi tabada maramdi mana lairiba jaga adu lairiba miyoi singnani fataba thabak torakadoise miyoi singdudi yamna fajana calculate oi Pajana plan sin balang ba kangbuni Mina chingadana bahaidana Mina khangdana bahaidana hone makoi gi target ti Canada sul lan daba ting tappa school gi satri ama asumna 13 May
2015 ayuki pung 8:25 chatpa matamdani Vidya magi mayumdagi school uniform setuna bag pairaga tholakibani adumna nutigi adum tawraga lakpani adubu numit simadi ma matonta tholaki nahangadi magi marup singa chachabani adubu karinano matonda chalagi haidana khalakibani mahakna lambida lakpa matamdadi makhoi taret hanadagi ngaiduna leramkibani makhoi thengnaba matamda mahak lauduna aibu kanbiyu haibagi matam bawda fangide haiba tare minute amada adum magi mapunsi mangba haibadu oiki mahakpu mafam khangdaba yum amada poraki isolate oiba jagani mi leba mafam su oide mafam aduda thokiba thodok tudi wakhalna bok lamba phangdaba thodok ni makhoi changduna angang aduda rep tawki umna camera da capture su tohalam maramdi kai ngasagi Suez Kumar duna yon gadawri bani Vidyana di khangjarabani mahak hingaroi haiba adubu mangonda atopa upay mata laijaramdi physically mentally amadi emotionally mahak down chatuna helpless oiki umnamak loi khrab matungda angang dubu tamthina hatuklamki makhor amadi makong lock tawduna thak magi hakchang da torture tawba hoki body du kon investigators singna phangba matamda makhoi yauna sok chatki somda Vidyana pung humtar fawa halaktabadagi magi mama pakatpa pokibani masidi afaba natre khanduna yam thuna mabu thiba tholakibani magi yum thangnabada hanki makhoi mari mata da call tawduna kaukibani aduna family changduna thiru matamda su angang du phangkidi namita badi lepte mamjilakpa khudingi makhoi hena mi pai poki police station da chatnaba haidana su khal matamda su police yauna oidaba tawba horakibani station amadagi amada makhoi bu thaki kana amatana magi wadu takidi adumna nungdhangi pung 12 taba matamda missing report file tawraki adubu haribu matamdudi adugi matik thengkhre police station thebada 16 hours changkhre 14 May ayukta adum Vidyagi mama magi emung amadi yumthangnaba yauna Vidya bu thiba tholaki makhoi khangnatana animal amasu yaram makhoi yumda loiba hui habatare zemi su yarami yumda loiba sadi mapu masak khang adumna namituda su kamaina no khang zimina Vidyagi khungup nama phanglam kibani makhatana isolate tawraga leiba yumudu tan chelaki madudani Vidyagi body leirisisu makhoine yorpada ure nishantangi magi machanupigi haksang du ubada thamoi kaikhi makhong makhot pullaga masa punduna asokpagi I thokpagi mami ngaktani imung amatana makhoigi macha masudo adumna thoklaga yengba ngamgadaba kanamta leite habata adugi matik thamoi kaikhi nungdang ama lankhibada makhoigi imungda loina thamoi kaina kibani wafam sigi matangda police na laktuna investigation hoba matamda tholakpa asengba kaya du tabada ngaktaba kana su leikhidi body dugi lairiba pheba maduda icham chamba mother na te plan tawraga hatkiba mother ni haba khangba sumamki postmortem report ta Vidya da gang rape chathaki madugi matungda torture tawraga hatkibani haba khangba ngamki school uniform ge rivanduna makhong makhut punki police na investigation hobaga khundugi miyoi singna Suez Kumar bu pharabani khundugi mi sing aduki matik saukibana mahakpu phaba ngamkibani mahakpu police ta su sinaki 15 May dani adusu masidagi ne twist ama lakaduisi numit ini gi matungda haibadu 17 May da nepadu police custody dagi nathoki murder accused ama oriba adusu ado police makhoina phabasu nataba kongi mina phabiri aduga irailaina police station dagi nathokhanki adumna kamaina nathokhalino madugi damakta higher ranking police officer politician amadi influential kangbusu chenari case si mother tawba khak oidre masidi institutional failure corruption amadi power abuse ki case ama oire senior DIG Lilith J Singh Kauba high ranking police officer amani mahakna Suez Kumar bu thadokpada mating panglamki masi khangnateba state minister Vijakala Maheswaram nasu Suez Kumar bu kallu haidna pressure pirakhi law faculty dean VT Thamel Maran Kauba Suez Kumar ga personal connection leiba misak asigasu khoigi samnai habitani village ta leiba oigadoini mahakna su paw phone duna coordinate tawbada mating pangki hariba kangbusa power pai ba kangbu duni aduga makhogi power du busiznaraga mi hatpa rapism bu kanna ba honarami adubu
प्रजाना अदुगी मतिक साउरखिबा मरमना मखोय करिगुंबा खरदी पाइखत ताबनी 19 May सुरेश कुमार कोलंबो पब्लिक मीटिंग लाप उखिबद मदुदगी अमुक एरेस्ट तौखिबनी इंस्पेक्टर निशांता शिवा ASPBS तुषारा मखोय पुलिस ऑफिसर अनीना केस सिबु सीरियस ओइने लौदुना फजना इन्वेस्टिगेशन चथखिबनी मखोय अनीगी मतेंगना कोना 18 May मखोय मरी अमसु एरेस्ट तौखि एविडेंस सिंग कलेक्ट तौब मतमदा विटनेस की स्टेटमेंट लाखि मतम मदुदा ट्रायल होखिबनी हाई कोर्ट अमुक ट्रायल सेटअप तौखि कोर्ट क्रिमिनल सिंग सिगी 41 चार्जेस लौरमखिबनी मियामना साउनिंगबा नुंगाइतबा उतुना प्रोटेस्ट चथनकी डिमांड तौखि मखोय सिंगदु सीबगी चैराक पंगलु हाइदन अरोइबददी 17 September 2027 दा वर्जिक लाखि मखोय तारेट एक्यूज सिंग मरा लेरे हाइदना फोंदोखि 7 years imprisonment पीखिबनी अदुगा मरा लैबा मखोय लोइना 1 million compensation सु family दा पीगदबनी 40,000 rupees fine सु थीगदबनी हाइखि मसे जस्टिस पंगनबगी सरुक अमसुनी चेनेखिबा ऑफिसर सिंगदुना कमायना तौबा सुरेश कुमार बु थादोकपदा मतिंग पांगिबा ऑफिसर दुसु February 2025 दा 4 years imprisonment amadi 50,000 fine थीबगी चराक फंकी चाही मरिकक हौजिक फावबा केस लोइबा नाइथि चेनबा अचौ सांगसिंगबु थिगतुने चराक पीनबा हाइदना थिनरी हाबदानिको मियामदि वरि सितारगा करि करंबा फिल तोबि हाबदो अखोई कमेंट बॉक्स हाइबिरम अदुगा वरि से यमना नुंगाइते मथांग साइदा लोइसलागि मथांगी वरि दो मैं पुने थेंगनरसि या फरे